ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯄꯥꯎ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯉꯥꯏꯕ ꯉꯝꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯑꯅꯤ ꯍꯧꯔꯨꯗꯨꯅ ꯄꯥꯔꯤꯅ ꯅꯨꯄꯤ ꯊꯩꯔꯤꯕ ꯈꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯃꯧꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯈꯣꯝꯕꯒꯤ ꯃꯃꯥ ꯄꯤꯁꯛꯅ ꯁꯈꯤꯇꯣꯝꯕꯤ ꯍꯣꯏ ꯂꯥꯛꯏꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯦ ꯁꯈꯤꯇꯣꯝꯕꯤꯌꯥ, ꯅꯣꯏꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯉꯟꯅ ꯅꯃꯧ ꯂꯧꯕ ꯂꯥꯛꯑꯦꯗ ꯇꯧꯔꯤꯁꯦ?" ꯁꯈꯤꯇꯣꯝꯕꯤ ꯍꯔꯥꯎꯅ "ꯍꯣꯏꯅꯦꯍꯦ ꯄꯤꯁꯛ, ꯏꯆꯥꯅꯨꯄꯥꯅ ꯏꯃꯧ ꯄꯨꯔꯛꯑꯦ ꯇꯥꯕꯗꯅꯦ ꯏꯃꯧ ꯃꯁꯛ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯏꯃꯧ ꯂꯧꯕ ꯆꯦꯜꯂꯛꯏꯕꯅꯤ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯨꯡꯗ ꯆꯪꯉꯨꯁꯤꯜꯂꯛꯑꯣ, ꯀꯔꯤꯃꯠꯇ ꯀꯣꯏꯔꯨꯅꯨ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯃꯣꯏꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦ? ꯑꯋꯥꯡ ꯊꯪꯕꯒꯤ ꯀꯥꯁꯤꯗ ꯂꯩꯒꯦ꯫ ꯍꯩ ꯕꯦꯝꯃ, ꯃꯂꯥꯁꯅꯥ, ꯅꯣꯏ ꯏꯃꯥ ꯍꯣꯏ ꯂꯥꯛꯏꯍꯦ꯫ ꯀꯥ ꯑꯗꯨꯗ ꯃꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯆꯪꯉꯤ꯫ ꯃꯂꯥꯁꯅꯥ ꯐꯃꯨꯡ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯐꯤꯅ ꯍꯥꯏꯐꯦꯠ ꯀꯨꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯗꯥꯏ ꯀꯗꯥꯏ, ꯑꯩꯒꯤ ꯏꯃꯧ ꯍꯥꯏꯗꯣ? ꯍꯩꯃꯥ, ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯃꯁꯛꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯐꯖꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯄꯤꯁꯛ ꯅꯪꯕꯣ, ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ?" "ꯑꯣ ꯐꯖꯩꯌꯦ ꯐꯖꯩꯌꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯈꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ." ꯁꯈꯤꯇꯣꯝꯕꯤ ꯅꯣꯛꯆꯩ꯫ ꯃꯃꯧꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯂꯥꯁꯅꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯑꯁ, ꯀꯩꯅꯣꯅꯦ, ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ꯫ ꯂꯩꯔꯝꯂꯤꯕ ꯌꯨꯝꯗ ꯀꯩꯗꯥꯁꯤꯒ ꯀꯩꯅꯣ? ꯁꯤꯕꯨ ꯇꯥ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯂꯣ? ꯕꯦꯝꯃ, ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ, ꯌꯨꯝ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ꯫ "ꯕꯦꯝꯃ, ꯅꯪ ꯁꯤꯗ ꯁꯨꯝ ꯐꯝꯂꯝꯃꯨꯀꯣ꯫ ꯏꯃꯥꯅꯦ ꯅꯪꯕꯨ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯑꯍꯜ ꯈꯔ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯣꯏꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯏꯃꯥ." "ꯍꯣꯏ ꯃꯥ." ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯤꯟ লাꯡꯗꯨꯅ ꯇꯧꯖꯩ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯄꯥꯔꯤ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯇꯥꯕꯗ ꯃꯂꯥꯁꯅꯥꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯂꯥꯁꯅꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ "ꯁꯤꯕꯨ ꯌꯨꯝꯅꯦ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯕꯨ ꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅꯗꯤ ꯇꯥ ꯄꯥꯔꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯁꯥꯒ ꯅꯥꯟꯕꯁꯤꯗ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯂꯥꯏꯔꯕ ꯄꯠ ꯇꯠꯄ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯦ꯫ ꯂꯣꯏꯔꯦꯗꯀꯣ ꯑꯩꯗꯤ, ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯏꯕ꯫ ꯃꯉꯣꯟꯗ ꯆꯦꯜꯂꯝꯗꯧ ꯁꯔꯨꯛ ꯇꯥ ꯁꯥꯆꯧꯗꯨꯗ ꯑꯣꯏꯅ ꯆꯦꯜꯂꯝꯗꯧ ꯄꯣꯠꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯍꯥꯏꯔꯦ ꯃꯣꯏꯅ ꯐꯖꯕ ꯗꯃꯥꯗ ꯍꯦꯜꯂꯤ꯫ ꯑꯩꯅ ꯃꯁꯛꯇꯣ ꯌꯨꯝꯃꯥꯏ ꯆꯦꯜꯂꯦ ꯍꯥꯏꯗꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗꯕꯅꯦꯕ꯫ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯛꯅ ꯑꯣꯏ ꯌꯥꯄꯣꯠꯇꯦꯗꯣ꯫ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯂꯇꯥ ꯍꯣꯏꯒꯤ ꯅꯨꯄꯥꯁꯨ ꯃꯌꯨꯝꯗꯣ ꯀꯣꯅꯨꯡꯗꯧꯅ ꯁꯥꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯥꯏꯗ ꯍꯣꯠꯆꯤꯟꯗꯅꯅꯣ ꯁꯟꯀꯣꯟ ꯃꯥꯟꯕ ꯏꯃꯨꯡ ꯑꯃꯗ ꯆꯦꯜꯂꯨꯔꯤꯁꯤꯕꯣ? ꯑꯩꯗꯤꯅꯦ, ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯨꯔꯒ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯆꯦꯜꯂꯛꯏꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯂꯨꯍꯣꯡꯉꯁꯤ ꯀꯥꯏ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯅꯤꯗ ꯁꯩꯇꯥ꯫ ꯃꯂꯥꯁꯅꯥ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯈꯤꯇꯣꯝꯕꯤ ꯆꯪꯉꯛꯇꯨꯅ "ꯕꯦꯝꯃ, ꯏꯃꯥꯅꯅꯦ ꯅꯪꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯤ ꯐꯅꯦꯛ ꯄꯨꯔꯛꯏꯁꯤ꯫ ꯁꯤ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯣ꯫ ꯅꯣꯏ ꯏꯃꯥꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯉꯟꯇꯥ ꯊꯤꯜꯂꯛꯑꯣ ꯍꯥꯏꯍꯧꯏ꯫ ꯉꯟꯅ ꯆꯠꯅꯕ." ꯐꯤ ꯐꯅꯦꯛꯇꯨ ꯎꯕꯗ ꯃꯂꯥꯁꯅꯥ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯪꯉꯛꯏ꯫ "ꯏꯃꯥ, ꯐꯤ ꯐꯅꯦꯛꯁꯤꯕꯨ ꯑꯍꯟꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯃꯤꯅ ꯁꯦꯠꯅꯔꯨꯕꯁꯨ ꯃꯥꯜꯂꯤ." "ꯑꯍꯟꯕ ꯅꯠꯇꯦ, ꯊꯪꯅꯕꯒꯤ ꯅꯆꯦ ꯍꯣꯏꯗꯒꯤꯅꯤ꯫ ꯏꯃꯥꯅ ꯅꯪꯒꯤ ꯑꯍꯟꯕ ꯐꯤ ꯐꯅꯦꯛꯇꯣ ꯌꯥꯝꯅ ꯄꯤꯅꯤꯡꯕꯅꯤ꯫ ꯑꯗ ꯁꯦꯜ ꯊꯨꯝ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯕ ꯇꯧꯔꯤꯁꯤ꯫ ꯈꯨꯗꯛꯇ ꯊꯣꯛꯆꯤꯜꯂꯛꯄꯅ꯫ ꯑꯗꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯧꯁꯤꯗꯤ,
Imanane, nangi haijing kharaidadi phi phanek ahanba phajaba soidana piraki. Nang ngasigidi si asum setloko. Malasana tawriba mawongdo aduki matik bittek pa haido oirami. Khumda yadaduna tapna khumai. Ohoi ma. Mabukningda asumna amuk khanjai. Aidi othokna thandorida. Sibu setlaga yumda kamai chattoino. Leirum tawriba lekai ki isung imanabi mayam ki mamangda othokna thandorida aidi. Asumna lekai ki mau kharaga tawduna malasanabu mayumda thilaklami. Ngai haki matu nupa mayum ki mi chatkrabada mama ibe ma ibe cha changaktuna macha nupida asumna hai. Hai malasana karino noigi na nemne haidana tawrisina ichu asuk yamna tadrisibo nupi thilakpabu haira kharaga kabo kharaga khakpura isibo as aidinya lekai gi mamangde ikai jabana loire tawisi tatti moibu haujikan gi chatnabi ga karimta khangde haibro asuk yamna ichu tadaba sibu karino ba ima aduga lai ngasai haidokpa lakpada nang kai haikige luhongbagi numit ka lepsin khraboba luhongbagi numit pudi lepteda kona numit aphaba amada la agane tapna khana khise na haikibani oh adoiradi phari ni hektai de isase koino kaidoragi ngasai de kinangonda wa hangi tawribani imasi mi chakkiba ngairibani nupa mayumdudi kamai ge tawge adum nungai yai phabraba as ima ai kai khumo haino ai kai haidoino khangdeda aine bit yam yaude hairi basini kaino kai haidoino khangdibo nangna khangdrade aina khangadro tammoba ima tagi ima ai ta pari da luhongba ngamoi mangonda leiba ngamoiba ai sung Chelluraga ha kaigi nangdi natte nangbu nasana yana jelin haibadaine isana budi yana jele haibabu aina ta pari hoige yum he yobaganya yani ngamba pumbaga loina makre bitka loina tekreba natte aduboba wada mayek singna tammoba imada kaidorage ba adubura yumne tawriduna thangnabagi ta chawba yungawbasi moige yumsinabu hena phibam takre tawriba shangola karino ai khangdiba yumdune ipik piaga inem nemaga as ai madugi yumduda leiba hainaroida hainado mandeba tasingna yawaba imong maleba imagi bem imadi nangse phana wakhal leibra haina khalubani natte aduga nangna karaidagi noba lairu sudanaba amata khudi thiruri dupo nangnya pangal lakmani hairibasini ko nang yam pangiba nang mi oiro hairibasini aisu mana masak mato adagi masagi yam nanbaduda nungayai phaba sel thompai be imungi machaga malure adugadi lairaba pattatpa imungi macha oi leirameba ai hairibasini ai nang ngamai bema namito thakmalle yaruna migi bachana marol ma singiba nupa khanbana hairiba aduga nangna masak phajai haidanabu matung hekta inaruidubu nang mukpangba mi se leiramo hele kai sidai bema ma ai khaluraga luhongbase sumtan jilieba luhongba to asina imana khara haibi khoba amta adumaini hekta haibadu su yaroin he leikai mina taraga kari no hainakini imai chabu as leikai mina kari no hainakini haidanabu nupa laire sudanabaduda ai luhongo hairido imagi se e masana mamai thaktana Chelluraga ainaga silubasi mangaire adunabu luhongba ngamai hairibasini aisu oi ichana do pamdradunadi luhongdaba taridana aisu hayeng wai ichana wana lenba punchido yengba ngamoye asumna tha ani amuk haujinki somda pari ki yumdani numidangdu sakhi tombi chak loiraduna machabu chak chana ba haidana kauri bungo hai bungo chak loire sari silau he pari su taraduna sak chaba changai sakhi tombi chak pukhamadu machagi mamangde injilli sese char imasu punna charasidana charadawni imasu icha hana charu adoi bungo moya songi pawga karimta hairak laglaktro nangonda so hairak de ima aiso dugi matangda imaga wari sanage haidana khalamini thabak chatpa sida sangda leiri tawrisi hairak teda tha ani di sujile
ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯨ ꯃꯣꯏꯕꯨ ꯀꯩꯗꯧꯕ ꯌꯥꯎꯕꯖꯥꯠꯅꯣꯅꯦ? ꯑꯩꯕꯨ ꯍꯦꯛꯇ ꯆꯠꯁꯜꯂꯨꯔꯁꯤꯔꯅꯦ? ꯑꯩꯁꯨ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯅꯤ. ꯊꯕꯛ ꯆꯠꯄꯁꯤꯗ ꯁꯪꯗꯗꯅ ꯂꯩꯔꯦ ꯇꯧꯔꯤꯁꯤ. ꯌꯦꯡꯉꯁꯤꯁꯦ, ꯃꯣꯏꯁꯨ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯄꯥꯎ ꯍꯥꯏꯔꯛꯇꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ. ꯃꯃꯥ ꯃꯆꯥꯈꯛ ꯑꯣꯏꯕꯗꯨꯗ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯊꯨꯝꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ. ꯑꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯇꯕꯁꯨ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇꯪ ꯆꯠꯂꯨꯔꯒ ꯇꯞꯅ ꯍꯣꯡꯁꯦꯕꯨ ꯍꯥꯏꯔꯁꯨ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏꯗꯅ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯌꯦꯡꯉꯁꯤꯁꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ. ꯃꯂꯥꯁꯅ ꯇꯁꯦꯡꯅ ꯄꯥꯔꯤꯗ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯂꯝꯗꯦ. ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯣꯠꯐꯝꯗ ꯊꯣꯛꯂꯛꯄꯅꯤ. ꯏꯕꯦꯆꯥꯅ, "ꯏꯆꯦ ꯇꯣꯟꯗꯣꯟ, ꯍꯪꯒꯥꯝꯗꯨꯕꯨ ꯃꯄꯨꯟꯗ ꯀꯌꯥꯅꯣ? ꯂꯨꯄꯥ ꯑꯃ ꯍꯦꯛ ꯄꯤꯔꯛꯑꯣꯁꯦ, ꯅꯪꯅꯕꯨ ꯂꯧꯒꯦ ꯍꯥꯏꯔꯗꯤ. ꯌꯥꯝ ꯍꯥꯎꯕ ꯍꯪꯒꯥꯝꯅꯤ." "ꯍꯣꯏ ꯍꯣꯏ, ꯁꯦꯜ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯆꯦ." "ꯑꯇꯩꯗꯤ ꯌꯥꯔꯕ꯭ꯔꯣ?" "ꯌꯥꯔꯅꯤ ꯏꯆꯦ." "ꯍꯩꯃꯥ, ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕ ꯇꯥꯔꯦ?" "ꯋꯥꯠꯂꯤꯗ ꯏꯆꯦ." "ꯑꯗꯨꯗꯤ ꯏꯆꯦ, ꯄꯣꯠꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ. ꯆꯠꯈꯤꯕ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯍꯧꯗꯨꯅ ꯑꯁꯨꯝꯅ ꯈꯜꯍꯧꯏ. ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯕꯣ? ꯃꯤꯅ ꯂꯨꯍꯣꯡꯕ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯍꯥꯏꯔꯒ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯇꯧꯔꯒ ꯆꯠꯈ꯭ꯔꯤꯁꯤꯅ? ꯑꯣꯟꯊꯣꯛꯄꯅꯤꯗ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯂꯥꯁꯅꯥꯒꯤ ꯃꯇꯥ ꯊꯣꯏꯅꯨꯗꯨ ꯃꯂꯥꯁꯅꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ. ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ. "ꯃꯂꯥꯁꯅꯥ! ꯍꯣ ꯃꯂꯥꯁꯅꯥ! ꯃꯂꯥꯁꯅꯥ!" "ꯍꯩꯃꯥ, ꯊꯣꯏꯅꯣ, ꯅꯪ ꯑꯣꯏꯔꯦ? ꯆꯪꯉꯛꯑꯣ." "ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯦ." "ꯀꯔꯤ ꯋꯥꯅꯣ ꯊꯣꯏꯅꯣ?" "ꯍꯣ ꯑꯗꯨꯔꯣ, ꯅꯪ ꯇꯥ ꯄꯥꯔꯤꯅ ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯗꯅ ꯉꯍꯥꯟꯗꯣ ꯇꯥ ꯈꯣꯝꯕꯗ ꯍꯥꯏꯔꯛꯑꯦ. ꯑꯗꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯦ ꯑꯩꯒꯤꯁꯦ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯊꯑꯣꯏꯅ ꯂꯥꯛꯏꯁꯦ? ꯅꯠꯇ꯭ꯔꯗꯤ." "ꯑꯗꯣ ꯇꯥ ꯄꯥꯔꯤꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤ ꯅꯪꯒ." "ꯊꯣꯏꯅꯣ, ꯑꯩ ꯇꯥ ꯄꯥꯔꯤꯒ ꯎꯅꯕ ꯇꯜꯂꯤ. ꯑꯗꯨꯅ ꯅꯪꯅ ꯈꯔ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯈꯣ. ꯑꯩ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯅ." "ꯀꯩꯅꯣ? ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ? ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯁꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯣꯏꯒꯤꯁꯦ?" "ꯀꯥꯏꯗꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯑꯩ ꯂꯨꯍꯣꯡꯒꯤꯔꯣꯏ. ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯦꯜꯂꯨꯏꯗꯨꯅ?" ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯆꯥ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ. "ꯍꯣ ꯊꯣꯏꯅꯣ ꯏꯕꯦꯝꯃ, ꯏꯆꯥꯗꯤ ꯆꯦꯟꯒꯤꯒꯨꯝꯁꯤ ꯍꯥꯏꯕꯅꯦꯌꯦ. ꯑꯗ ꯅꯨꯄꯥꯗꯨꯅ ꯍꯦꯛꯇ ꯅꯝꯕꯣꯏ ꯐꯥꯕꯣꯏ ꯇꯧꯕꯤꯔꯕ ꯖꯥꯠꯅꯤꯗꯅ. ꯑꯗꯨꯒꯤ ꯏꯆꯥꯅꯨꯄꯤꯅ ꯁꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥ ꯄꯥꯔꯤꯅꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ꯭ꯔꯅꯦ? ꯇꯥ ꯄꯥꯔꯤꯒꯤ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ." "ꯊꯣꯏꯅꯣ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ. ꯃꯣꯏꯅ ꯅꯤꯡꯉꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯁꯦ ꯅꯪꯁꯨ ꯀꯥꯎꯅꯨ ꯏꯕꯦꯝꯃ." "ꯍꯣꯏ, ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯃꯂꯥꯁꯅꯥ, ꯑꯗꯨꯗ ꯀꯩꯁꯨ ꯁꯥꯎꯔꯨꯔꯅꯨꯁꯦ. ꯑꯃꯔꯣꯝꯗ ꯇꯥ ꯄꯥꯔꯤꯒ ꯅꯪꯒꯗꯤ ꯍꯥꯟꯅꯗꯩꯁꯨ ꯈꯪꯅꯗꯕꯗꯤ ꯅꯠꯇꯦꯗꯅ. ꯅꯕꯥꯅꯤꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯤꯗꯨꯗꯤ. ꯑꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯇꯥ ꯄꯥꯔꯤꯗꯣ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯔꯤꯗꯨꯗꯤ. ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤꯅꯤ ꯍꯦꯛ ꯈꯟꯗꯣꯛꯑꯣ ꯏꯇꯥꯁꯤꯗꯤ. ꯐꯅ ꯑꯣꯏꯗꯨꯅꯁꯨꯅꯦ, ꯃꯥꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯏ. ꯑꯗꯨꯅꯅꯤ ꯏꯆꯥꯅꯨꯄꯤꯅ ꯁꯥꯎꯔꯤꯕꯁꯤ." ꯊꯣꯏꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯇꯜꯂꯗꯨꯅ, "ꯑꯗꯣ ꯃꯂꯥꯁꯅꯥ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯪ ꯑꯁꯥꯎꯕꯗꯣ ꯈꯔ ꯐꯥꯊꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎꯗꯣ ꯍꯥꯏꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯄꯥꯔꯤ ꯑꯃꯗꯤ ꯈꯣꯝꯕ ꯃꯣꯏ ꯑꯅꯤ ꯃꯂꯥꯁꯅꯥ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯑꯝꯃꯤ. ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯂꯥꯁꯅꯥ ꯍꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯅꯨꯗꯨ ꯇꯞꯅ ꯊꯣꯛꯂꯛꯏ. ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯜꯂꯤ. "ꯊꯣꯏꯅꯣ, ꯃꯂꯥꯁꯅꯥꯗꯤ ꯂꯥꯛꯇ꯭ꯔꯕꯣ?" "ꯇꯥ ꯄꯥꯔꯤ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." "ꯀꯩꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ." "ꯇꯥ ꯄꯥꯔꯤ, ꯃꯂꯥꯁꯅꯥꯗꯣ ꯊꯣꯛꯁꯦ ꯍꯥꯏꯕꯅꯤ. ꯑꯗ ꯃꯥꯗꯤ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯏ." ꯈꯣꯝꯕꯅ, "ꯀꯩꯒꯤ ꯃꯥꯗꯤ?" "ꯈꯪꯗꯦ. ꯑꯩꯅ ꯊꯣꯛꯎꯁꯦ ꯍꯥꯏꯕꯅꯤ. ꯑꯗ ꯃꯥꯗꯣ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ." ꯄꯥꯔꯤꯅ, "ꯀꯩꯒꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯉꯤꯕ? ꯃꯔꯝ ꯍꯥꯏꯔꯛꯇ꯭ꯔꯣ?" "ꯇꯥ ꯄꯥꯔꯤ, ꯅꯣꯏꯕꯥꯅꯤꯅ ꯆꯦꯟꯕꯗꯨꯕꯨ ꯃꯂꯥꯁꯅꯥꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯣ?" "ꯃꯥ ꯑꯩ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯤꯅꯤ ꯀꯩꯅꯣ. ꯑꯗꯣ ꯃꯥꯅꯕꯨ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ?" "ꯃꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯂꯥꯁꯅꯥ ꯃꯁꯥꯅ ꯌꯥꯗꯦ, ꯇꯥ ꯄꯥꯔꯤꯅ ꯅꯝꯗꯨꯅ ꯆꯦꯟꯕꯅꯦ ꯍꯥꯏꯗꯅ ꯌꯥꯝ ꯁꯥꯎꯍꯧꯋꯤ." "ꯀꯩꯅꯣ ꯊꯣꯏꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?
ꯃꯥ ꯑꯩ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯈꯜꯂꯤꯗꯨꯅ ꯈꯪꯗꯦꯗ ꯄꯥꯔꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯃꯣꯏ ꯏꯅꯦꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯂꯥꯁꯅꯥ ꯃꯥ ꯃꯁꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯗꯦ ꯃꯥꯗꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯈꯣꯝꯕꯅ ꯑꯣ ꯑꯩ ꯈꯪꯉꯤ ꯃꯣꯏꯒꯤꯁꯦ ꯏꯇꯥꯎ ꯄꯥꯔꯤꯕꯨ ꯈꯔ ꯅꯪꯉꯦ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯇꯦ ꯄꯥꯔꯤꯅ ꯍꯦꯔ ꯀꯩꯅꯣꯗ ꯏꯇꯥꯎ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯃꯥ ꯑꯩ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯇꯥ ꯄꯥꯔꯤ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯑꯣꯡꯁꯦ ꯇꯥ ꯈꯣꯝꯕꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯣꯏ ꯃꯥꯜꯂꯤ ꯄꯥꯔꯤ ꯇꯁꯦꯡꯅ ꯈꯣꯝꯕ ꯑꯃꯗꯤ ꯊꯣꯏꯅꯣꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯈꯣꯝꯕꯅ ꯑꯉꯛꯄꯅꯤꯍꯦ ꯃꯤꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯄꯨ ꯆꯦꯜꯂꯨꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗꯨ ꯂꯥꯏꯔꯕꯒꯤ ꯌꯥꯅꯤꯡꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯗꯕꯨ ꯑꯃꯨꯛ ꯊꯣꯏꯅꯣ ꯅꯪꯁꯨ ꯄꯪꯋꯥ ꯋꯥꯕꯤꯔꯤ ꯁꯥꯎ ꯌꯥꯗꯦꯀꯣ ꯋꯥꯗꯦꯗ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯁꯤꯕꯣ ꯑꯗꯨ ꯇꯥ ꯄꯥꯔꯤ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯒ ꯑꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯣ ꯍꯦꯛ ꯑꯗꯨꯅ ꯐꯔꯅꯤ ꯍꯣꯏꯁꯦ ꯌꯦꯡꯉꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯅꯪꯁꯨ ꯐꯖꯅ ꯆꯪꯉꯨ ꯍꯣꯏ ꯇꯥ ꯄꯥꯔꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯤꯇꯣꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯃꯃꯥꯕꯨ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯃꯥ ꯎꯕꯗ ꯈꯪꯅꯤꯡꯅ ꯏꯃꯥ ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒ ꯂꯦꯞꯅꯔꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒ ꯂꯦꯞꯅꯕꯅꯣꯗ ꯃꯃꯥꯗꯨꯅ ꯀꯌꯥ ꯊꯤꯅ ꯉꯥꯡꯉꯛꯈ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯃꯥꯗꯤꯅꯦ ꯏꯀꯥꯏꯕꯅ ꯀꯔꯤꯅꯨꯡꯒꯤꯅꯣꯗꯣ ꯍꯦꯛ ꯌꯧꯏ ꯀꯩꯒꯤ ꯃꯣꯏꯗꯤ ꯏꯃꯥꯗ ꯊꯤꯅ ꯉꯥꯡꯉꯛꯏꯕ ꯍꯣ ꯂꯨꯍꯣꯡꯕꯗꯣ ꯉꯝꯃꯔꯣꯏꯌꯦ ꯃꯆꯥꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯇꯣꯛꯑꯁꯦꯌꯦ ꯅꯠꯇꯦ ꯅꯣꯏꯕ ꯅꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯦ ꯍꯥꯏꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯕꯨ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯀꯔꯤꯅꯣꯗ ꯌꯥꯗꯦꯌꯦ ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯥꯅ ꯌꯥꯗꯦꯌꯦ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯑꯕꯅꯤꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅꯅꯦ ꯊꯣꯛ ꯍꯦꯛꯇ ꯑꯣꯟꯊꯣꯛꯑꯒ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏ ꯁꯤꯗꯕꯨ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯕ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯕꯗꯣ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯆꯦꯜꯂꯛꯑꯕ ꯅꯠꯇ꯭ꯔꯣ ꯁꯥꯒꯩ ꯑꯁꯤꯗ ꯇꯤꯜꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯏꯔꯔꯦ ꯍꯥꯏꯗꯅꯕꯨ ꯃꯁꯥꯒꯤ ꯏꯖꯠ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕꯗꯒꯤ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯕ꯭ꯔꯣ ꯂꯥꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯃꯔꯣꯝꯗ ꯏꯆꯥꯗꯤꯅꯦ ꯅꯨꯄꯥꯅꯤ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯣꯏꯇꯅꯤ ꯃꯥꯡꯖꯗꯧꯕ ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯃꯣꯏꯅ ꯌꯥꯖꯗꯕꯅꯤꯅ ꯀꯩꯅꯣ ꯃꯣꯏꯒꯤꯗꯤ ꯃꯆꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯀꯥꯎꯔ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯋꯥꯒ ꯆꯥꯎꯅ ꯉꯥꯡꯉꯗꯅ ꯇꯁꯦꯡꯅ ꯄꯥꯔꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯒ ꯑꯁꯨꯝꯅ ꯃꯂꯥꯁꯅꯥ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯑꯁꯤ ꯁꯣꯝꯗꯅ ꯃꯂꯥꯁꯅꯥ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯃꯂꯥꯁꯅꯥꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯁꯥꯖꯧꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯁꯥꯖꯧꯅ ꯃꯂꯥꯁꯅꯥ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯣꯏꯅꯣꯅꯦ ꯑꯁꯤꯃꯨꯛ ꯊꯦꯡꯅꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯗꯤ ꯍꯩꯃꯥ ꯇꯥ ꯁꯥꯖꯧ ꯑꯩꯁꯦ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯑꯣ ꯑꯗꯣ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯅꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯑꯩꯁꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯅ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯗꯧꯔꯕꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯤꯕꯅꯣꯅꯦ ꯇꯥ ꯁꯥꯖꯧꯁꯤꯃ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏꯒꯗꯤ ꯃꯤ ꯑꯣꯏꯅ ꯈꯟꯕꯤꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯁꯦ ꯃꯤꯔꯥꯏꯕꯤꯔꯝꯗꯅ ꯑꯗꯨꯅꯕꯨ ꯂꯥꯏꯔꯕ ꯈꯝꯕꯗꯨꯒꯤ ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯈ꯭ꯔꯤꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯇꯥ ꯁꯥꯖꯧ ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕ ꯅꯠꯇꯦ ꯃꯥꯅ ꯅꯝꯗꯅ ꯑꯩꯕꯨ ꯆꯦꯟꯕꯤꯈꯤꯕꯅꯤ ꯑꯩ ꯇꯥ ꯁꯥꯖꯧꯕꯨ ꯃꯤꯔꯥꯏꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯅꯪꯅ ꯃꯤꯔꯥꯏꯈꯤꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯍꯥꯟꯈ꯭ꯔꯦꯅꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯂꯥꯁꯅꯥ ꯆꯠꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯩꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯔꯥꯏꯗꯅꯣꯕ ꯑꯩꯅ ꯂꯥꯏꯔ ꯆꯨꯗꯅꯕ ꯑꯃꯗ ꯆꯦꯜꯂꯨꯔꯤꯁꯤꯕꯣ
ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯑꯩꯗꯤ Matam kharagi matung malasana nupa su khara koirami ngasina amujau kauba nupa amaka unari mana tauribasi hairakpa nupa makai khangnaduna mayamarak adudagi sel thum paiba nupa aduda namduna leishinge tauribani amujauna malasana aidi asumna nangna harau harau yarakani haibase sungta thajarudrabani adugadi nangna yare haibasida aidi kayada haraukre aisu kaigino khangdi yaningba phawra aba adagine ta amujau ado nang aise ta singnadi nuksibra nuksiba natraba nuksibagi natro nangga unadana nanakta aina hojik phamise as hoine aidi haraubada loireda tawrise ado nang nupa atopadi koideko koidi mi ta amujau nangbo nang leiragabu aina kanamu koidorigi as chekaire thamoise malasana nangi wahaidu tabada ayam harau kaidorudoino asamaina koina leitharaga ai ahalaman tharaknaba tawrage malasana madi adumna amujauna hairakpaduda ipa pakhana ha ngai kho matam khara leiraga khanasi adugi wafamdo tapna dum khanase ba ani aduna adumna wari sanaringai parina tunglomdagi malasna oh nang deshida kaidorami ba amujauna khangin he kanana nangba migi tunglomdagi hekta thongleisibo asina kadomdaino aidi athokna tandorida aina nomada wari sanasi thonglo haibadani yadraga aduga hauchina nupa atopaga lamhangsida phaminadana wariga sanaminarineba kananu malasana maba ta pariya ibani kari wa makhata na sanakida watlibagi sananingai wari leitabagini aina tholaktribada kari nang ai leina kiba marido adumna irai lain hekta loishinba yaba marino nang aidu kari wa ngangbada khara khara khantharaga ngangbatam amujauna korino ni malasana nang ba hojikta nupa atopa koide hairambadai aduga kai mari marang kainaga tawreisina konano nupa sibo aiba mukta wakhal tahalu kaidoge parina aise maga cheluraba nupa khanglabra hojikte so wakhal tarabra kari malasana nang bu cheluraba haise as loire aina khallini tikhraba aingonda harau harau yari haidana ta pariya nang mafam se thadok to yam thuna chatkro aida singna nangi da sakto yeningdi mina pamdre haidana hajan haikraba natro aduga migi matong asaminari se ikaidro na maidubo na thauga mata leitro nang aise matam koina khangnare aduga isa yana tuna chele se haidana chele aduga kari nang na hojik ulliba nangi nawungsibo aina kari lan khrage nangonda tasingna hairabada ai noigi lairaba yumaduda mau aiba pamdi madu nang nasana khangjadro oh adu oiri ko nangi pukche phari ngasidagi ai nangi na mangda amuk hana leptaba ngambo oige asi haiduna pari yam sauna chatki malasanasu amujaudo wa haige haiduna mamaidu leithorakpani adubo amujausu laptakna chatleirami kaidorage ta amujau nangna makto mina hairamdabi chatlamidbo ngai kho hairaga amujau aide cheluraba nupi kaidi pamde hai sak thijarasu pakhang pumsingni migi phiman kaidi setningdeba phari kaino doirade nang natrasu nupagi nupa ngaktani kaino sak phajabe aibu lawjau haibani kaino somtane ibechasu machilla ngangang thongalomdagi changai laikagi misingse mathaugi athokna liktaba chaniko amasungai ha chelurabi na chanupido kuina thamganu luhong thokpikro thuna adu tawro ada tawro moigi mathausi mangairi aigi ichapana bagi hongoi haidana hongjibani thawaiki ichanupi amakhak yawasibu laira sudanaba imung aduda mau oina lehengadro kharinu khangdi imai chase moigi panabam simangairiba matang aduda malasanasu yam sauna thongalomdagi changai machana sauna changai badu ubada kaino imagi bema nangna aduk sauna changai bade kaidorage ichabo ma mina nupa unaringai magi pari haidula aganya ta amujaugi mamangda cheluba kholuba kaina nganga inine ta amujausu cheluba nupi pamde kaina tawraga chatkrini mina pamdre hairamaktada karigino mana sum ichada iyet papiridubo mabu mamaidu karimta ikaide haibro aduni mi mamangduda
ꯑꯩ ꯑꯣꯏꯅ ꯀꯌꯥꯗꯤ ꯏꯀꯥꯏꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯃꯥ ꯍꯥꯟꯅꯗꯤ ꯈꯔ ꯅꯨꯡꯁꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯛꯇꯤ ꯂꯥꯏꯔꯗꯅ ꯃꯃꯤꯡ ꯐꯥꯎ ꯇꯥꯕꯗ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯤ ꯌꯥꯝꯅ ꯍꯦꯔꯥ ꯃꯥꯅ ꯏꯆꯥꯗ ꯑꯗꯨꯝꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯍꯌꯦꯡ ꯃꯞꯆꯠꯇꯨꯅ ꯉꯥꯡꯅꯔꯨꯒꯦ ꯃꯣꯏ ꯅꯨꯡꯉꯥꯏꯅꯤꯗꯅ ꯏꯕꯦꯆꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯨꯒꯦꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯆꯥ ꯁꯈꯤꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯔꯤ ꯈꯣꯟ ꯑꯗꯨ ꯋꯥꯡꯅ ꯍꯦꯛꯇ ꯀꯧꯏ ꯍꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯇꯥꯕꯤꯗ꯭ꯔꯕꯔꯣ ꯀꯧꯔꯤꯕꯁꯦ ꯁꯈꯤꯇꯣꯝꯕꯤ ꯏꯕꯦꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯏꯕꯦꯆꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯀꯥꯈꯠꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯁꯤꯁꯦ ꯌꯥꯔꯦ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯅꯣꯏꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯏꯆꯦꯅ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯜꯂꯦ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯏꯀꯥꯏ ꯈꯪꯗꯕꯗꯧꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗ꯭ꯔꯦ ꯃꯗꯣ ꯏꯆꯦꯅ ꯈꯔ ꯑꯝꯇ ꯍꯥꯏꯌꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯕꯦꯆꯥ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯌꯧꯅꯕ ꯇꯧꯔꯣꯍꯦ ꯑꯣ ꯏꯆꯦꯒꯤꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯏꯆꯦꯅ ꯌꯥꯗꯨꯅ ꯇꯧꯍꯜꯂꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯊꯣꯛꯅꯕ ꯅꯣꯏꯒꯤ ꯅꯃꯥꯅ ꯆꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯍꯨꯠ ꯂꯩꯁꯥꯕꯤ ꯁꯥꯍꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥ ꯅꯪꯒꯤ ꯅꯀꯣꯛꯇꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯤ ꯑꯩꯗꯤ ꯍꯣ ꯂꯩꯁꯥꯕꯤ ꯁꯥꯍꯟꯅꯤꯡꯉꯦ ꯁꯥꯍꯟꯅꯤ ꯍꯣꯡꯅꯤꯡꯉꯤ ꯍꯣꯡꯒꯅꯤ ꯃꯗꯣ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ ꯃꯗꯨ ꯌꯧꯅ ꯅꯪꯅ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯀꯔꯤꯒꯤ ꯏꯊꯧ ꯅꯠꯇꯅꯤ ꯅꯆꯥꯅꯨꯄꯤꯗꯨ ꯌꯨꯝꯁꯤꯗ ꯏꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯑꯝꯕ ꯅꯨꯄꯤ ꯈꯪꯂꯕ꯭ꯔꯥ ꯅꯆꯥꯅꯨꯄꯤꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯄꯥꯅ ꯍꯥꯒ ꯒꯥ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯏꯅꯦ ꯏꯕꯦꯝꯃ ꯃꯗꯨ ꯅꯣꯏꯒꯤ ꯅꯀꯣꯛꯇꯨꯗ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯅ ꯂꯨꯍꯣꯡꯕꯁꯤ ꯉꯝꯃꯔꯣꯏ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯅꯆꯥꯅꯨꯄꯥꯗꯨꯅ ꯏꯀꯥꯏ ꯈꯪꯗꯈꯩ ꯏꯟꯅꯍꯜꯂꯤꯒꯦ ꯃꯗꯨꯗꯤꯅꯦ ꯅꯣꯏꯅ ꯅꯃꯥ ꯏꯀꯥꯏꯕ ꯈꯪꯖꯗꯕꯒꯤꯅꯤ ꯀꯩꯅꯣ ꯍꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯆꯥꯅꯨꯄꯤꯗ ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯅꯣꯏꯗꯅꯤ ꯀꯩꯅꯣ ꯃꯥꯡꯖꯗꯧꯕ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯅꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯦ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯣ ꯅꯆꯥꯅꯨꯄꯥ ꯆꯥꯝꯃꯒꯤ ꯃꯄꯨꯗꯣ ꯑꯇꯣꯞꯄ ꯀꯅꯥꯗꯅꯣ ꯑꯣꯏꯍꯜꯂꯨꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯈꯤꯠ ꯌꯦꯠꯍꯟꯕꯤꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯆꯥ ꯁꯥꯎꯅ ꯆꯠꯈꯤ ꯁꯈꯤꯇꯣꯝꯕꯤꯅ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯃꯃꯥ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦꯁꯦ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯤꯁꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯍꯨꯠꯇ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥꯅ ꯀꯣꯏꯍꯟꯗꯅ ꯇꯧꯍꯜꯂꯤꯅꯦ ꯐꯅꯗꯨꯝ ꯐꯔꯦ ꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯏꯃꯧꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯌꯨꯝꯒꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯅꯤꯍꯦ ꯍꯥꯟꯅ ꯈꯪꯍꯧꯔꯤꯕꯁꯦ ꯌꯥꯝ ꯐꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯃꯂꯥꯁꯅꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯔꯝꯗꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯤꯕ ꯃꯂꯥꯁꯅꯥ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯀꯦꯇꯨꯀꯤꯅ ꯊꯥꯕꯂꯩ ꯃꯣꯏꯒꯤ ꯏꯕꯦꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯂꯥꯁꯅꯥꯁꯤꯕꯨ ꯆꯦꯜꯂꯨꯔꯦ ꯀꯥꯏꯅ ꯍꯥꯏꯗꯥꯏꯅꯦ ꯑꯁꯤꯕꯣ ꯊꯥꯕꯂꯩꯅ ꯍꯣ ꯆꯦꯜꯂꯨꯔꯕꯅꯤ ꯂꯨꯍꯣꯡꯉꯔꯣꯏ ꯀꯥꯏꯁꯨ ꯍꯥꯏꯅꯕꯅꯤ ꯑꯁꯤ ꯀꯩꯗꯧꯕꯒꯤ ꯃꯥꯗꯤ ꯆꯦꯟꯒꯩ ꯆꯦꯟꯊꯣꯛꯎꯔꯒ ꯀꯩꯗꯧꯕꯒꯤ ꯂꯨꯍꯣꯡꯉꯣꯏꯗꯧꯔꯤꯕ ꯀꯅꯥꯅ ꯈꯪꯖꯕꯅꯣꯗ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯨꯄꯥꯗꯣ ꯈꯔ ꯂꯥꯏꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ ꯍꯦꯔꯥ ꯀꯩꯅꯣꯗ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯗ ꯆꯦꯟꯒꯩ ꯆꯦꯟꯊꯣꯛꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯂꯥꯏꯔꯔꯦ ꯂꯨꯍꯣꯡꯉꯔꯣꯏ ꯀꯥꯏꯅ ꯏꯃꯥꯏꯄꯦꯝꯃ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅꯤ ꯐꯅ ꯂꯥꯏꯔꯔꯕꯁꯨ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯔꯦ ꯍꯥꯏꯗꯅ ꯊꯣꯛ ꯊꯣꯛ ꯍꯨꯟꯗꯛꯅꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯏꯖꯠ ꯀꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯤꯗꯨꯅꯤ ꯑꯁ ꯇꯟꯖꯩꯗ ꯂꯥꯏꯕ ꯇꯥꯕꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕ ꯆꯦꯜꯂꯨꯔꯒꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯂꯩꯔꯤꯁꯦ ꯑꯉꯛꯄꯅꯤꯀꯣ ꯍꯣ ꯑꯗꯨꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯁꯨ ꯃꯃꯥ ꯃꯥꯅꯗꯤ ꯋꯥꯈꯜ ꯇꯥꯕ ꯃꯌꯥꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯩꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗꯒ ꯆꯠꯂꯒ ꯌꯥꯝ ꯉꯥꯡꯉꯣꯏ ꯍꯥꯏꯕꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯂꯥꯁꯅꯥ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ ꯃꯗꯨꯕꯨ ꯊꯝꯕꯧꯒꯤ ꯃꯅꯦ ꯊꯣꯛꯄ ꯑꯃꯅ ꯎꯔꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯊꯝꯕꯧꯒꯤ ꯃꯃꯥ ꯕꯤꯅꯥꯁꯈꯤꯗ ꯇꯝꯂꯝꯃꯤ ꯕꯤꯅꯥꯁꯈꯤ ꯌꯥꯝ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯏꯁ ꯆꯦꯜꯂꯨꯔꯕꯤ ꯑꯃꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯄꯥꯝꯗꯦ
ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯕ ꯃꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯒꯙꯥꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯥ ꯌꯨꯝꯁꯤꯗ ꯍꯟꯅ ꯍꯜꯂꯛꯈꯤꯁꯅꯨꯗꯅ ꯃꯥꯅ ꯉꯥꯏꯅꯤꯕ ꯑꯗꯨꯕꯨꯗꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯝꯕꯧꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯁꯥꯎꯅ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅꯒꯁꯨ ꯆꯪꯉꯛꯏ ꯍꯩ ꯏꯃꯥꯒꯤ ꯊꯝꯕꯧ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯀꯩꯁꯨ ꯆꯠꯇꯦꯗ ꯏꯃꯥ ꯊꯪꯅꯕ ꯈꯨꯜꯗ ꯍꯥꯏꯐꯦꯠ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕꯅꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯊꯪꯅꯕ ꯈꯨꯜꯗ ꯅꯨꯄꯤ ꯎꯅꯔꯨꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯊꯝꯕꯧ ꯂꯨꯈꯝꯒꯤ ꯁꯝꯒꯗꯨ ꯅꯥꯜꯂꯒ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯈꯪꯉꯤꯕ ꯑꯩꯅ ꯅꯨꯄꯤ ꯎꯅꯔꯨꯏ ꯍꯥꯏꯗꯤ ꯍꯩ ꯑꯄꯪ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯎꯅꯔꯤꯕ ꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯅꯪ ꯃꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯃꯗꯨ ꯈꯪꯕ꯭ꯔꯥꯕ ꯍꯦꯔꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏ ꯋꯥꯅꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯗꯨꯕꯣ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕ ꯇꯣꯛꯈ꯭ꯔꯣ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯃꯁꯥꯅ ꯌꯥꯝꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯀꯔꯤꯒꯤ ꯀꯥꯔꯟꯅꯣ ꯍꯧꯖꯤꯛꯇ ꯅꯅꯦ ꯇꯊꯣꯠꯅꯅꯦ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯝꯃꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯅꯦ ꯇꯊꯣꯠ ꯍꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯀꯔꯤꯒꯤ ꯃꯃꯤꯡꯗꯨꯕꯣ ꯃꯂꯥ ꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯗꯥꯏ ꯍꯣꯏ ꯃꯃꯤꯡꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯀꯩꯅꯣ ꯏꯃꯥꯅ ꯆꯦꯜꯂꯨꯕ ꯀꯥꯏꯅ ꯍꯥꯏꯗꯨꯕ ꯑꯁꯦꯡꯕ꯭ꯔꯣ ꯃꯂꯥ ꯁꯅꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯦ ꯍꯥꯏꯁꯤꯕꯣ ꯍꯣꯏꯅꯦ ꯁꯤꯕꯨ ꯑꯩꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯏꯃꯥꯗꯤ ꯏꯃꯧꯑꯣꯏꯕ ꯄꯥꯝꯗꯦꯍꯦ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯌꯥꯝ ꯊꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯇꯣꯛꯅꯍꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯃꯂꯥ ꯁꯅꯥꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯅ ꯀꯔꯤꯒꯤ ꯃꯥꯗꯤ ꯍꯣ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯆꯦꯜꯂꯦ ꯍꯥꯏꯔꯗꯤ ꯅꯪꯅ ꯂꯧꯕꯤꯈꯤꯗ꯭ꯔꯣ ꯑꯗꯨꯒꯤꯅꯤꯗꯅ ꯑꯄꯪꯕ ꯅꯨꯄꯥ ꯊꯤꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯑꯄꯪꯕ ꯅꯨꯄꯥ ꯊꯤꯔꯤꯕ ꯅꯝꯗꯅ ꯂꯩꯁꯤꯟꯗꯧꯒꯦ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅꯅꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯉꯥꯡꯒꯦꯕ ꯈꯪꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯁꯤꯕꯨ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯇꯅꯒꯁꯨ ꯇꯧꯕ ꯁꯥꯏꯅꯦ ꯍꯦꯔꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯅꯥꯁꯀꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯕꯦꯆꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯤ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯃꯂꯥꯁꯅꯥ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃꯔꯥ ꯃꯂꯥꯁꯅꯥ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯃꯥꯅꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯔꯤ ꯊꯕꯛꯀꯤ ꯑꯩꯁꯦ ꯅꯪꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯅꯕ ꯇꯧꯔꯤꯕ ꯊꯝꯕꯧ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯃꯥꯅꯤ ꯑꯣ ꯇꯥ ꯊꯝꯕꯧꯒꯤ ꯏꯃꯥ ꯑꯣꯏꯔꯦ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯤꯕꯅꯣ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤ ꯊꯕꯛꯀꯤ ꯍꯥꯏꯕꯨꯅꯦ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯗꯣ ꯐꯥꯅꯕ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯎ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯦ ꯑꯩꯒꯤꯁꯦ ꯑꯩ ꯅꯪꯕꯨ ꯏꯃꯧꯑꯣꯏꯕ ꯄꯥꯝꯗꯦꯕ ꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯍꯦꯔꯥ ꯀꯩꯅꯣꯗ ꯑꯩꯅ ꯀꯔꯥꯏꯗ ꯇꯥ ꯊꯝꯕꯧꯕꯨ ꯐꯥꯅꯕ ꯇꯧꯈ꯭ꯔꯒꯦ ꯁꯣꯝꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕꯅꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗꯤ ꯍꯦꯛꯇ ꯂꯥꯛꯑꯒ ꯍꯣ ꯈꯪꯖꯔꯤ ꯏꯕꯦꯝꯃ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯗꯣ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯅꯕ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯃꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯒ ꯀꯥꯏꯍꯧꯕꯤꯔꯛꯀꯅꯨꯀꯣ ꯕꯤꯅꯥꯁꯀꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯏꯕꯦꯆꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯁꯣꯝꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯨꯕꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯁꯣꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯕꯒꯦ ꯑꯣ ꯁꯣꯝꯅ ꯃꯃꯥꯔꯥ ꯃꯃꯥꯁꯨ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯂꯥꯛꯏꯉꯩꯁꯤꯗ ꯑꯀꯥꯏꯕ ꯍꯥꯏꯕꯨꯅꯦ ꯆꯦꯜꯂꯨꯔꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯐꯥꯖꯤꯜꯂꯨꯅꯤ ꯏꯕꯦꯝꯃ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯊꯥ ꯊꯥꯗꯣꯛꯇꯅ ꯅꯨꯄꯥ ꯅꯍꯥ ꯑꯄꯪꯕ ꯊꯤꯗꯅ ꯂꯥꯡ ꯊꯥꯛꯇꯅ ꯂꯩꯔꯦꯅꯦ ꯑꯦ ꯉꯁꯤꯗ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯆꯦꯜꯂꯨꯔꯕꯤ ꯑꯗꯒꯤ ꯅꯨꯄꯥ ꯅꯍꯥ ꯐꯥꯕꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯣꯝꯒꯤ ꯀꯔꯤ ꯅꯤꯡꯊꯧ ꯂꯩꯕꯤꯒꯦ ꯅꯪꯅ ꯃꯗꯨ ꯌꯧꯅ ꯍꯥꯏꯕꯒꯦ ꯑꯩꯒꯤ ꯏꯊꯧꯕꯨꯗꯤ ꯂꯩꯇꯦ ꯑꯗ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯗꯣ ꯐꯥꯗꯧꯒꯤ ꯇꯧꯔꯤꯕꯗꯣ ꯇꯧꯅꯨ ꯍꯥꯏꯗꯅ ꯍꯥꯏꯒꯦ ꯂꯥꯛꯏꯕꯅꯦ ꯑꯩꯒꯤꯁꯤ ꯊꯑꯣꯏꯅ ꯍꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒꯅꯦ ꯑꯗꯨꯝꯅꯒ ꯏꯆꯥꯅꯨꯄꯤꯗ ꯕꯗꯅꯥꯝꯒꯗꯤ ꯄꯤꯕꯤꯔꯅꯨꯗ ꯇꯥꯖꯅꯤꯡꯗꯦ ꯕꯗꯅꯥꯝ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯄꯪꯍꯥꯏ ꯍꯥꯏꯕꯒ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯧꯑꯣꯏꯕ ꯄꯥꯝꯖꯗꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯁꯨꯅꯦ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯧꯕꯤꯔꯛꯀꯅꯨ ꯃꯁꯥꯅ ꯃꯁꯥ ꯀꯅꯥꯅꯣ ꯈꯪꯅ ꯆꯠꯍꯜꯂꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ
ꯇꯨꯡꯗ ꯋꯥꯊꯣꯛ ꯌꯥꯝꯅ ꯊꯣꯛꯂꯛꯀꯅꯤ ꯃꯂꯥꯁꯅꯥꯅ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯣꯝ ꯑꯝꯇ ꯈꯔ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯅꯊꯧ ꯂꯩꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯩꯅ ꯏꯔꯥꯡꯒ ꯍꯧꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ 이비에마 누빠는 파느타나도나소 나사는 나사도 까나노 ꯈꯪꯅ ꯆꯠꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ ꯑꯗꯨꯗꯤ ꯅꯠꯇꯅ 누빠는 ꯈꯤꯇꯪ ꯍꯧꯔꯛꯄꯒ ꯅꯪꯅ ꯍꯦꯟꯅ ꯏꯔꯥꯡ ꯇꯧꯁꯤ ꯂꯩꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯇꯥꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡꯁꯨ ꯄꯟꯕ ꯌꯥꯍꯧꯗ꯭ꯔꯦ ꯍꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯃꯊꯧ ꯂꯩꯇꯕ ꯃꯤꯒꯨꯝ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯍꯩ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ ꯅꯪ ꯑꯃꯁꯨꯡ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝꯅ ꯅꯉꯛꯇꯣ ꯍꯥꯏꯒꯠꯂꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯖꯒꯦ ꯈꯛꯇꯅꯤ ꯏꯕꯦꯆꯥꯅ ꯍꯣ ꯂꯦꯡꯕꯤꯈ꯭ꯔꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤ ꯊꯪꯅꯕꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤꯁꯤꯡꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯅꯔꯤ ꯍꯥꯟꯅꯗꯒꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯈꯔꯒ ꯅꯨꯡꯁꯤꯗꯕꯅꯤ ꯕꯤꯅꯥꯁꯇꯀꯤ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯉꯝꯕꯗꯒꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯁꯨ ꯍꯦꯜꯂꯝꯃꯤ ꯃꯂꯥꯁꯅ ꯃꯥꯅ ꯈꯪꯅꯕ ꯅꯨꯄꯥ ꯃꯈꯩꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯉꯛꯄꯗꯒꯤ ꯂꯣꯏꯅ ꯀꯥꯏꯅꯔꯝꯃꯤ ꯑꯍꯦꯟꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯄꯥꯝꯂꯨꯕ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯃꯂꯥꯁꯅ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯆꯦꯜꯂꯨꯔꯦ ꯈꯪꯉꯛꯄꯗꯒꯤ ꯊꯤꯅ ꯉꯥꯡꯉꯝꯗꯨꯅ ꯇꯣꯛꯅꯔꯝꯃꯤ ꯑꯗꯨꯒꯤ ꯈꯔ ꯁꯥꯎꯅꯤꯡ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯂꯥꯁꯅ ꯃꯥꯕꯨ ꯇꯥꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯂꯦꯝꯕꯤꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯉꯛꯏꯀꯣ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯏꯖꯠꯀꯥꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯔꯦꯍꯦ ꯍꯧꯖꯤꯛꯇꯤ ꯏꯇꯥꯁꯥ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯃꯣꯏꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕꯁꯤꯡꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯏꯗꯤ ꯑꯗꯨꯗꯤ ꯅꯪꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨꯅꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯐꯥꯎ ꯃꯍꯥꯏ ꯂꯩꯔꯒ ꯆꯠꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯤꯍꯦ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯉꯛꯄꯅꯤꯀꯣ ꯆꯦꯟꯒꯩ ꯆꯦꯟꯊꯣꯛꯎꯔꯒ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥ ꯑꯔꯩꯈꯩ ꯀꯣꯏꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯁꯤ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯝꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯈꯪꯖꯄꯣꯟꯇꯦ ꯅꯠꯇ꯭ꯔ ꯏꯇꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯒꯤ ꯀꯣꯏꯕꯤꯕꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯧꯕꯤꯅꯕ ꯃꯤꯗꯤ ꯀꯩꯁꯨ ꯂꯩꯔꯣꯏꯕ ꯑꯗꯨꯒ ꯂꯧꯕꯤꯔꯒꯅ ꯃꯣꯏꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯑꯣꯏꯇꯥꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯃꯂꯥꯁꯅꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯑꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯂꯥꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯖꯩ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥ ꯈꯜꯂꯨꯔꯒ ꯁꯨꯝ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯝꯃꯤ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯑꯍꯦꯟꯕ ꯊꯤꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯦ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯃꯨꯕꯗꯒꯤꯅꯤꯀꯣ ꯌꯨꯝ ꯄꯥꯟꯗꯨꯅ ꯏꯪꯅ ꯂꯩꯖꯗꯧꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯥꯏꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯄꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯂꯥꯁꯅꯥ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯊꯔꯛꯏ ꯃꯂꯥꯁꯅꯥ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯋꯥꯈꯜ ꯇꯥꯗꯨꯅꯁꯨ ꯃꯥꯕꯨ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯑꯗꯨꯝ ꯂꯩꯍꯧꯏ